Assembly session mathang tha August ki Anessuba Natraga Ahumsuba Chayolda pangthoknaba sem saba hore haina Health Minister Dr. Sapam Ranjan na HAIKHRE wafam asing ase Directorate of Information and Public Relations DIPR gi auditorium da Thanlon Assembly constituency gi MLA Vungzagin Waltega Mari lenina pangthokiba paugi mifam amada phongdokibani makna hai May ahumdagi thokliba irang asina maram oiraga May mari gi numidang wairamda thokiba laibaktiba thodok amada Thanlon Assembly constituency gi MLA Vungzagin Walte sokiba do na akanba maongda condemn tawduna lagi loidena MLA minister kayana su ngaihak leitana anabagi fibam hangduna mapalomda punaba honabada mating tawkiba kaya adubo nathairaga TV channel amagi discussion da lenga ki maikedigi kana amadana call tawraktuna hanglakte hariba si yamna live thibani magna laeng liba hospital aduda foba Bharatiya Janata Party BJP gi state president amadi lenga asigi education minister Thongnauzam Basantana haktengdana chatuna unabasu leikribani adubo lenga ki maikedigi hanna yanglakte hariba asi yamna nuaidaba fawi haiki akoigi assembly session early third week sida dawnana bidamakta akoi hosi process haure aduna ham athu matam siki matam sida akoi assembly setting ama tawragani haidana nasigi press ke tang sida baudam se tamjam jari paipnam pukari honorable MLA Thanlon Assembly constituency gi Sri Vungzagin Walte koi ge colleague ni mahaki matang sida koi ge government na karimta Ranjan bidaba karimta thawa sabidaba Manipur's forgotten MLAs ka wahi khara yamna tabadasu yamna nuaitaba khara yawudugi press keno tawjabani yamna nuaite thogoktu sigi sequence yamna so khangbiri do mangai ai samanga tamo chakhinu hojik security kai ke phajna yenga chakhi ai kasu kasi bawdan cha uni haraga nuaitaba thogdok thokre head pau tabaga honorable chief minister advise matunginna hospital ki superintendent masamakta koi contact tawraga hoi yamna critical oina yamna phibam keno tawna lai habeduda maximum care maximum akoi moment khudingi update bibiro na koi instruction number bigi Apollo hospitals ki bhaunaraga max airlift tawibani adudagi Delhi da akoi government officials OSDs kai ke tanaraga Apollo hospitals sida direct yawalaga every update kamaina leirege hebdo honorable chief minister ki mahaki OSD Apollo hospital so kanu toriba kanu every update se adum pirak taba yaroi haidana abdun update se tawduna lakbani every day almost adum phone tawi aina so phone tawi same office ta so phone tawi kamaina kari phibam da leirege recovery sum lakpa honorable MLA ki madam ai samak so wari ka raksagi so we thought koi sigi se clarify ama tahubana yamna mathau tabra haidana khanjabagi damakta koi sigi clarification je tawjabani